Kuki Khutlai Paiba Singna short range missile Thadaraklaba Phaoba Government of India na Tummina yengduna Leiriba Asi Karigino haina Federation of Civil Society Organization FOCS Manipur hanglakli hanglakli FOCS Manipur ki IPR Secretary Nedis Mangang na kujek piduna Thadaraklaba Cherol amana hai ngasi nubit yung bamachong pung adi makhairom tabada Bisupur District ke manung chana Moirang Police Station na konba Central Road ta Kuki Khutlai Paiba Singna short range ballistic missile kapsilakpadagi miyoy ama lekidaba amade miyoy manga asok apan nangkiba thawdok ado FOCS na akanumong na condemn tawi Kuki Khutlai Paiba Singna asigumba thawong Thadaraklaba asina State ke Home Department mapung fana fail oide takpane maram aduna Security Advisor amasong Manipur Police ke DGP moral ground da form thadokadabane State asida handak khwaidagi afaba manghalgi drone sizinaduna maitei khulsing da nongthaktagi bomb thadaduna landarakpada mijam ama sihankhiba apade pawi yauna security personnel kaya asok apan nanghankhiba thawdok thokraba matungda ngasi amuk hana mi kungna taba moirangda short range ballistic missile kaptharakpagi thawdok ase achauba war crime amani haina lawi Masi India ki internal security da achauba singnaba amani India ki internal security da chauna Thadaraklaba Phaoba Government of India na ngasi Phaoba Kuki Khutlai Paiba Sing asige mathakta akanba action amata laukhatuna yengduna Leiriba Asi laibakthibane Government of India na thawdok sing ase taraina lawfam thokte Kuki Khutlai Paiba Sing na Thadaraklaba land ase Indo Kuki war oina lauthoktuna akanba landa chathaduna Chain Kuki illegal immigrant sing mapung fana tawthok khinaba thabak laukhatadabani haina so General asina makha chana phongdorakle